ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯒ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟ ꯖꯔꯅꯤꯁꯤꯗ ꯆꯪꯉꯛꯈꯤꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯗꯥꯅ ꯆꯦꯂꯦꯟꯖꯤꯡ ꯌꯥꯝꯅ ꯑꯣꯏ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯄꯥꯔꯠꯀꯗꯤ ꯌꯥꯎꯕꯤꯈꯤꯗꯕ꯭ꯔꯥ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯆꯦꯂꯦꯟꯖꯤꯡ ꯑꯕꯨ ꯏꯁꯩ ꯇꯝꯕ ꯍꯧꯒꯠꯂꯛꯄꯒꯤꯗꯣ ꯏꯁꯩꯒꯤ ꯄꯥꯝꯖꯔꯦꯅ ꯇꯝꯒꯦꯅ ꯀ꯭ꯂꯥꯁ ꯈꯔꯗꯤ ꯅꯧꯔꯤ 8-9ꯗꯨꯗ ꯍꯥꯏꯗꯣꯛꯄꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯕꯗ ꯑꯩ ꯐꯥ ꯂꯥꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯒꯥꯔꯤꯒꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯤꯒꯦꯜ ꯅꯠꯇꯦꯗꯅ ꯄꯤꯛꯄꯤꯉꯩꯗꯨꯗ ꯊꯧꯒꯥꯏꯔꯒ ꯆꯠꯄꯤꯅꯦꯕ ꯀꯩꯅꯣ ꯇꯥꯅ ꯀꯔꯤ ꯈꯨꯔꯥꯏ ꯇꯥꯅ ꯑꯩꯈꯣꯏ ꯂꯥꯡꯄꯣꯛ ꯍꯥꯏꯁꯦ ꯅꯝꯕꯣꯟꯗꯒꯤ ꯈꯨꯔꯥꯏ ꯇꯥꯅ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯍꯣꯏ ꯅꯨꯡꯗꯥꯡ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯅꯦꯕꯀꯣ ꯒꯥꯔꯤꯁꯨ ꯌꯥꯝ ꯀꯟꯅ ꯊꯧꯅꯗꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯊꯧꯔꯒ ꯅꯣꯡꯃꯥꯏꯖꯤꯡ 2-3 ꯆꯠꯂꯝꯃꯦ ꯑꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯀꯤꯕꯒ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯁꯦ ꯕꯖꯥꯔ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯕꯖꯥꯔ ꯂꯥꯛꯄꯁꯦ ꯑꯩ ꯏꯇꯣꯟꯗꯅꯒ ꯂꯥꯛꯄ ꯉꯝꯄꯣꯠꯇꯦꯕ ꯑꯗꯨꯗ ꯑꯩꯅ ꯒꯥꯔꯤꯗꯨꯗ ꯇꯧꯔꯒ ꯃꯃꯥꯡꯗ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯁꯤꯗ ꯁꯤ ꯆꯠꯈꯤꯕꯅꯤ ꯑꯩ ꯈꯪꯖꯤꯜꯍꯧꯔꯒ ꯑꯩ ꯆꯠꯅꯤꯡꯃꯟꯕꯒꯤ ꯑꯗꯨꯝ ꯆꯠꯂꯛꯄꯅꯦꯕ ꯒꯥꯔꯤꯗꯤ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯑꯒ ꯑꯗꯩ ꯒꯥꯔꯤꯁꯦ ꯑꯦꯛꯇꯤꯚꯥꯁꯨ ꯊꯧꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯅꯥꯝ ꯍꯧꯒꯠꯅ ꯄꯣꯠꯇ꯭ꯔꯤ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯃꯟꯕꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯇꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯕ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯡꯗꯥꯡꯗ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯍꯜꯂꯛꯑꯀꯥꯟꯗ ꯁꯟꯗꯦꯒꯨꯝꯕꯁꯤꯗ ꯇꯝꯕꯤꯕꯅꯦꯕ ꯍꯦꯛ ꯑꯗ ꯁꯟꯗꯦꯁꯦ ꯇꯝꯕꯁꯤꯗ ꯁꯟꯗꯦꯁꯤꯗ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯗꯕꯒꯤ ꯉꯥꯏꯔꯀꯥꯟꯗꯒ ꯇꯧꯔꯔꯣꯏꯁꯦꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕ 2-3ꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯔꯛꯀꯨꯝꯕꯗꯤ ꯑꯩ ꯁꯨꯝ ꯃꯌꯥꯝꯅ ꯁꯥꯔꯦꯒꯃꯥ ꯂꯥꯎꯕ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯑꯗꯨꯝ ꯏꯁꯩꯁꯦ ꯇꯝꯅꯤꯡꯅ ꯑꯗꯨꯝ ꯇꯝꯈꯤꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯇꯩꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯁꯦꯞ ꯑꯥꯎꯠꯅꯦꯃꯛꯇꯤ ꯍꯥꯏꯖꯔꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯗ ꯑꯗꯨꯝ ꯑꯩ ꯇꯝꯖꯅꯕ ꯍꯣꯠꯅꯩ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯝꯃꯤ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯅꯔꯖꯤ ꯑꯃ ꯁꯥꯒꯠꯆꯕ ꯈꯛꯇꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ